Bangladesh da joina tariba Manipuri Meiteising amadi Manipur dagi Bangladesh da Maheiroi tamduna leiriba Maheiroi singi marakta hena naksinaba ijilena oibagi nungsi mari semgatnabagi pandamda Maheiroi tarukna koina chatuna ijilena singa Unakhre hiramasi matangna Imphal Today ki reporter Bangladesh Leibakta Khundariba Manipuri Meiteisinga Manipur dagi Bangladesh Leibakta Maheiroi Tamliba Maheiroi singa hena naknaba mari ama semgat minaduna I mari gi ijilnaw sing nungsinaba puraknaba pandamda Manipur dagi Bangladesh Leibaki Bogorada leiba TMS Medical College da MBBS aroiba chahida Tamlibi Maheiroi Nupimacha tarukna igi mari sing ijilnaw sing unabagi khongchat amada Bangladesh ki Dhaka da leiba Meiteimacha Khoiram Prasanto Ria Laishram amasung Bisgaung Manipuri Club BMC ki General Secretary Sorarisam Utbolna Maheiroi singbu harau taramna okre Dhaka da leiriba Manipuri Meiteisingna khundariba mafam singda Maheiroi taruk asibu puduna makhoigi punsi mahing amasung makhoigi yumlai kairei na chingbasu yengbaga loinana wari watai sanaduna I marigi ichilinaw ki nungsi mari sagat minakre I se Bogradagi da 22 gi ayumantadagi bus tongda la aduga laga Dhaka pung ama da mani yore kan da Prasanto da roni hoina khoi okpirame phajana aduga moi gi yumda pura khoi chapa am picture ja ka phajana da nam nungsina haidi ai mai dong ni thaja de ba du da ina khangda khoi gi yumda chatbagi da aduga lakpa da yamna safe oina lakhibado adum haidi akoina Bogradai Dhaka bola pakanda moina adum khoi se ka yaurage khotlage na hajan the location thar adubok the live location tharaga dum chatle ba khoi adumaya tawre aduga dada hoina ka moi gi yumda khoi sing pothare race lawre aduga chakcha to matunda aduga taxi da moi ka pullaga silika namla Tungda Maheiroi sing asina Sileta thungkibaga loinana Manipur lenga ki Public Health Engineering Department Consumer Affairs Food and Public Distribution ki Minister Laisangthem Susindro yauna Bangladesh ta lingkhat kiba Manipuri Youth Forum MYF ki luchingba Khoirom Prakash amasung Haubam Saurabna Bangladesh ki Sileta Maheiroi taruk asibu taramnu oktuna Manipuri tariba khun kayada makhoibu pubiduna Manipuri Meiteisingi punsi mahing khangminanaba thaurang tauri haina MYF ki maikaidagisu Fongdorakpa leire Bangladesh da Manipuri Meiteisingna ahanba khundakibani haina launariba Bisgaung gi ariba club ama oiriba Bisgaung Manipuri Club BMC gi General Secretary Sorarisam Utbolna IT News da Fongdorakpada ngasi Bogwara da Mahei Tamliba Ichan Singna lakpada makhoi boi khoina okpa ngamkhibasi aikhoi gi laibak yamna fabani ngasi makhoi tarukna lakliba asigumna mamangdasu Rongpur Medical College da MBBS tamlamba Maheiroi kayasu taramna okpagi thoram pangthoki Bangladesh ki mafung kayada MBBS tamliba singna Bangladesh ki maitei ikhoiga yamna chetna mari ama leifam thokli hainasu paudam lakhi ayo pakanda tijeria na opirame plus mai gi apartment da khoi lunch ke chadana khotal malu lama sembirame adigi adudora matungda khoi select ki thokle select thokle se khoi pung mari makhai something ada thokle aduga yobana nundang pung ahingi pung haro makhai de yore yora matungda ko hotel la phajana kothar ko la ngasi the 23 se ngasi da khoi 23 aduda hotel yobakanda da ine opirame da prakash ka Saurabkana opirame adu moi akhoi gi hotel ke lama sinbi dana khatana na haidi thamre duga nasi ayu anta pung tara da digi jaklong ge khoi start tawraga doki pubire chichoi da tawdana doki yengbaluraga hati Meitei taro kun akhoi gi sinbi Khadim aduga akasna akhoi gi sida gaita ramana pia me awa adu akhoi Meitei gi kun hati hayeng ko mu ko hayeng na mu banu ka chani adu yam nungai khangde yum ga chamane expect tau deba taseng haidi akhoi did just like yeng gi khol ge hana adu mola sana haidi akhoi rawang du yang munchina daw machin manaw gi type da ibung amaga chanupi amagi relation do adu ga chamana ai di sumaina phangkani haina di khan de bam china ni akhoi expectation da gi di yam tina kan tawre yon our expectation hai inu manu gi dumaina khale akhoi dai yum natti haina bhawan da yum gi da dumaina bhawale
한bo 하니까 한드레. 그래서 나 부그라도 하니까.